ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩ ꯋꯥꯔꯤ ꯑꯣꯏꯅ ꯊꯥꯒꯠꯄꯒꯤ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯉꯁꯤ ꯄꯨꯔ ꯂꯥꯛꯆꯔꯤꯕꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯌꯥꯝ ꯌꯧꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯃꯤ ꯌꯥꯎꯋꯦꯕ ꯇꯧꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯁꯣꯛꯄ ꯂꯥꯛꯀꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯂꯥꯛꯀꯗꯕ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦꯀꯣ ꯍꯥꯏꯕꯗꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯊꯥꯒꯠꯂꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯅ ꯁꯦꯝꯗꯅ ꯁꯥꯖꯟꯗꯅ ꯊꯥꯒꯠꯄ ꯑꯃꯠꯇ ꯅꯠꯆꯗꯦꯕ ꯃꯌꯥꯝꯅ ꯊꯥꯕꯤꯔꯛꯄꯁꯤꯡꯗꯣ ꯑꯗꯨ ꯈꯛꯇꯅꯦꯕ ꯑꯩꯅ ꯊꯥꯒꯠꯆꯔꯤꯁꯦ ꯃꯌꯥꯝꯅ ꯑꯌꯥꯕ ꯌꯥꯎꯔꯒ ꯑꯩ ꯋꯥꯔꯤꯁꯦ ꯊꯥꯒꯠꯄꯤꯔꯣꯅ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡꯗꯨꯅꯦꯕ ꯑꯩꯅ ꯊꯥꯒꯠꯆꯕꯁꯤꯡꯁꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯊꯕꯛꯁꯨ ꯌꯥꯝꯅ ꯆꯤꯜꯂꯤ ꯑꯉꯥꯡ ꯃꯌꯥꯝꯒꯤꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯑꯗꯒꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯊꯕꯛꯄꯨ ꯇꯧꯒꯗ꯭ꯔꯥ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯑꯗꯨꯒꯨꯝꯕ ꯀꯣꯛ ꯁꯥꯕꯒꯤ ꯄꯣꯠꯇꯨꯗꯁꯨ ꯑꯩ ꯆꯪꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯃꯠꯇ ꯍꯥꯞꯆꯔꯔꯣꯏꯒꯦ ꯑꯗꯣ ꯑꯇꯣꯞꯄꯗ ꯑꯗꯨꯝ ꯍꯥꯞꯄꯤꯌꯣ ꯃꯌꯥꯝꯅ ꯏꯕꯗꯣ ꯆꯦꯅꯦꯜꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯝꯒꯤ ꯆꯦꯅꯦꯜꯁꯨ ꯑꯗꯨꯝ ꯂꯩꯔꯤꯗꯅꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯛꯇꯪꯅ ꯑꯩꯅ ꯂꯣꯏꯔꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦꯗꯅ ꯑꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯗ ꯇꯝꯖꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯀꯣꯛ ꯁꯥꯕꯗ ꯆꯪꯕꯁꯦ ꯑꯩ ꯁꯨꯡꯆꯪ ꯆꯪꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯥꯡꯕ ꯃꯥꯡꯗꯕ ꯑꯗꯨ ꯂꯣꯏ ꯇꯣꯛꯈ꯭ꯔꯒ ꯀꯣꯛ ꯁꯥꯕ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯗ ꯁꯨꯡꯆꯪ ꯆꯪꯅꯤꯡꯗꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯃꯗꯤ ꯂꯩꯈꯤꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯃꯌꯥꯝ ꯑꯃ ꯎꯏꯌꯦꯕ ꯃꯤꯒꯤ ꯑꯋꯥꯕ ꯃꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯑꯗꯨꯁꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯃꯇꯦꯡ ꯇꯧꯕ ꯉꯝꯕꯁꯨ ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯎꯈꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯇꯧꯕ ꯉꯝꯗꯕꯗꯣ ꯑꯩꯅ ꯄꯩꯁꯥ ꯑꯣꯏꯅ ꯃꯇꯦꯡ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯏꯄꯥꯡꯒꯜ ꯑꯣꯏꯅ ꯃꯇꯦꯡ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯏꯆꯦꯜꯁꯤꯗꯒꯤ ꯑꯐꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯔꯒ ꯃꯣꯏꯁꯤꯡꯁꯦ ꯈꯤꯇꯪ ꯆꯨꯝꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯈꯤꯕ ꯑꯗꯨꯗꯨꯅ ꯑꯦꯕ꯭ꯔꯤ ꯍꯥꯏꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯈꯤꯕꯁꯤꯡꯗꯣ ꯃꯌꯥꯝꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯣ ꯑꯗꯨꯐꯥꯎꯕꯗ ꯃꯤꯡ ꯂꯩꯐꯝꯒ ꯑꯃꯠꯇ ꯄꯟꯕ ꯅꯠꯇꯦꯀꯣ ꯑꯩ ꯑꯗꯨꯝ ꯋꯥꯔꯤꯗꯣ ꯄꯥꯖꯔꯤꯕ ꯍꯥꯏꯗꯨꯅꯦꯕ ꯃꯌꯥꯝꯅ ꯊꯥꯒꯠꯄꯗꯣ ꯋꯥꯔꯤꯗꯣ ꯄꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯁꯤꯅꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯁꯤ ꯇꯧꯕꯅ ꯐꯩ ꯁꯤ ꯇꯧꯕꯅ ꯐꯠꯇꯦ ꯁꯤꯅ ꯇꯧꯔꯣꯏꯗꯕꯅꯤ ꯁꯤꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯡꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯗꯨꯅꯤ ꯑꯩꯒꯤ ꯑꯦꯅꯤ ꯋꯥꯔꯤ ꯊꯥꯒꯠꯄ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯍꯥꯏꯕꯗꯤ ꯁꯤꯅ ꯇꯧꯒꯗꯕꯅꯤ ꯁꯤꯅ ꯇꯧꯔꯣꯏꯗꯕꯅꯤ ꯁꯤ ꯇꯧꯍꯩꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯖꯔꯤꯗꯨꯅꯦꯕ ꯑꯩꯒꯤ ꯑꯣꯏꯕ ꯑꯩꯅ ꯈꯤꯇꯪ ꯉꯝꯖꯕ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯑꯩ ꯀꯅꯥ ꯑꯣꯏꯗꯅ ꯑꯩ ꯃꯌꯥꯝꯕꯨ ꯆꯨꯝꯊꯣꯛꯇꯣꯏꯅꯣꯕ ꯑꯗꯨꯕꯨ ꯑꯩ ꯑꯐꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯅꯤꯡꯉꯦꯕ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯅ khitang ꯍꯥꯏꯖꯕꯁꯤꯗ ꯃꯌꯥꯝꯅ ꯇꯥꯕꯤꯔꯒ ꯂꯧꯕꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯒꯅꯤꯀꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯈꯟꯖꯩꯌꯦꯕ ꯑꯗꯨꯕꯨ ꯀꯂꯛꯄ ꯃꯤꯗꯤ ꯌꯥꯝꯅ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯃꯈꯣꯏꯅꯗꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯀꯂꯛꯏ ꯍꯥꯏꯗꯅ ꯑꯩꯅ ꯃꯣꯏꯗ ꯁꯥꯎꯕꯁꯨ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯃꯣꯏꯗ ꯁꯥꯎꯕꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯀꯔꯤꯝ ꯅꯠꯇꯕꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯀꯣꯛ ꯁꯥꯕꯒꯤ ꯊꯕꯛꯁꯦ ꯁꯤꯁꯤꯃ ꯑꯩ ꯁꯨꯛꯇꯧ ꯇꯧꯅꯤꯡꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯋꯥꯔꯤ ꯂꯤꯕ ꯈꯣꯠꯄꯁꯦ ꯑꯩ ꯄꯥꯝꯖꯩꯌꯦꯕ ꯑꯩ ꯏꯁꯥꯅ ꯑꯥꯔꯠꯁꯨ ꯇꯧꯖꯔꯤꯀꯣ ꯑꯗꯣ ꯀꯨꯏꯔꯦ ꯑꯩꯅ ꯑꯥꯔꯠ ꯇꯧꯔꯛꯏꯁꯤꯁꯨ ꯑꯗꯣ ꯑꯩ ꯀꯌꯥ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅꯒ ꯀꯨꯝꯗꯅ ꯈꯣꯠꯇꯅ ꯐꯥꯎꯗꯅ ꯑꯗꯨꯒꯤ ꯀꯔꯤꯝ ꯅꯠꯆꯗꯦ ꯑꯩ ꯅꯧꯖꯔꯤꯕ ꯑꯩ ꯑꯥꯔꯠꯇ ꯆꯪꯖꯔꯛꯏꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯐꯥꯎꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨ ꯑꯗꯥꯒꯤ ꯀꯔꯤꯝ ꯅꯠꯇꯕꯤꯗ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯂꯤꯕꯒꯨꯝꯕꯁꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯥꯔꯠꯇ ꯆꯪꯉꯛꯄꯒꯤ ꯈꯛꯇꯪ ꯅꯠꯇꯕ ꯑꯩ ꯊꯥꯏꯅꯗꯒꯤꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯕ ꯈꯣꯠꯄꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗꯒꯤ ꯌꯨꯇꯨꯕꯀ ꯂꯩꯇ꯭ꯔꯤꯀꯣ ꯌꯨꯇꯨꯕ ꯀꯥꯏꯁꯦ ꯀꯔꯤꯅꯣꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦꯕ ꯌꯨꯇꯨꯕ ꯍꯥꯏꯁꯤꯗꯤ ꯈꯪꯉꯛꯄ ꯀꯨꯏꯗ꯭ꯔꯤꯕ 2015-16 ꯑꯗꯨꯋꯥꯏꯗꯒꯤꯅꯦꯕ ꯑꯩꯅ ꯌꯨꯇꯨꯕ ꯈꯪꯉꯛꯏꯁꯦ ꯑꯗꯨꯒ ꯃꯃꯥꯡꯗꯗꯤ ꯌꯨꯇꯨꯕꯀ ꯂꯩꯇ꯭ꯔꯤꯅ ꯑꯗꯨ ꯃꯇꯝꯗ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯁꯥꯒꯠꯂꯒ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯕꯣꯛ ꯍꯣꯏ ꯀꯩꯀꯥꯁꯤꯗ ꯂꯣꯏ ꯂꯤꯗꯣꯏꯅꯦꯕ ꯑꯗꯨ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯐꯝꯃꯒ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯋꯥꯔꯤ ꯂꯤꯕꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕꯗꯣ wari libase aduduna adugi piingayda tawgiba potto hojik chawrakande su dum mami tarayineba mayamgi wari duda aina soiri haiba nataba pathoga sina phai sina phate habdi angonda su kitang khantaba ngambagi timing dudi oiredana aduduna adugi sina phai sina phate habado kaino tawning ba haitare mayamda su khanganjaning ba wari dugi matengna aina atamna noi phai noi phate nangna aduni nangna adani hana chaiba adugi su nataba adubu kaidawruni ai ha paroige mayamnadi aduni aina haijarije mayamna warau biganu wana haijarije mayamna thabirakpa warising do angonda loina pairaga leibane
ꯑꯗꯣ ꯄꯩꯔ ꯂꯩꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯔꯦꯝꯕ ꯇꯥꯔꯅꯤ ꯍꯥꯏꯕ ꯃꯔꯝꯗꯤ ꯑꯩꯅ ꯋꯥꯔꯤꯗꯣ ꯍꯥꯞꯄꯛꯑꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯋꯥꯅ ꯏꯔꯨꯔꯒ ꯑꯥꯔ ꯁ꯭ꯇꯣꯔꯤꯗ ꯍꯥꯞꯆꯒꯗꯣꯏꯅꯦꯅ ꯋꯥꯅ ꯏꯔꯨꯔꯒ ꯑꯩꯅ ꯍꯥꯞꯄꯤꯔꯛꯑꯔꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤ ꯏꯕꯤꯔꯤꯕ ꯍꯥꯞꯄꯤꯔꯛꯀꯗꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯏꯁꯥ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯍꯥꯞꯄꯤꯔꯛꯀꯗꯕ ꯈꯨꯗꯤꯡꯃꯛꯇꯣ ꯅꯨꯡꯉꯥꯏꯔꯣꯏꯕ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯁꯦ ꯍꯥꯏꯗ ꯌꯥꯗꯗꯅ ꯍꯥꯏꯔꯕꯅꯦꯕ ꯃꯊꯥ ꯁꯥꯕ ꯄꯣꯠꯁꯦ ꯑꯩ ꯁꯨꯡꯆꯪ ꯆꯪꯅꯤꯡꯗꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯔꯤ ꯃꯌꯥꯝꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯁꯦ ꯍꯥꯞꯄꯛꯑꯔꯣꯏ ꯍꯥꯏꯗꯅ ꯃꯌꯥꯝꯅꯁꯨ ꯆꯦꯅꯦꯜꯁꯦ ꯊꯣꯛꯑꯒꯁꯨ ꯆꯠꯄꯤꯈꯤꯅꯣꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕꯗꯣ ꯑꯩꯅ ꯉꯝꯖꯕ ꯈꯔꯗꯪ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯒꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯆꯒꯅꯤ ꯍꯥꯏꯁꯦ ꯁꯣꯛꯑꯣꯏꯗꯕ ꯀꯅꯥꯗꯁꯨ ꯁꯣꯛꯑꯣꯏꯗꯕ ꯃꯃꯥꯡꯗꯁꯨ ꯁꯣꯛꯇꯦꯀꯣ ꯑꯗꯨꯝ ꯋꯥꯔꯤꯗꯨ ꯂꯣꯏ ꯇꯥꯔꯒꯗꯤ ꯑꯗꯨم ꯈꯪꯕꯤꯒꯅꯤ ꯑꯗꯣ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯁꯣꯛꯑꯣꯏꯗꯕ ꯋꯥꯔꯤ ꯈꯛꯇꯪ ꯑꯩ ꯍꯥꯞꯆꯒꯦꯕ ꯃꯌꯥꯝꯗ ꯁꯣꯛꯑꯣꯏꯗꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯏꯔꯒ ꯊꯥꯕꯤꯔꯛꯏ ꯃꯌꯥꯝꯗꯣ ꯑꯩ ꯌꯦꯡꯉ ꯂꯩꯔꯅꯤꯕ ꯑꯩ ꯍꯥꯞꯄꯗꯣ ꯉꯝꯃꯔꯣꯏꯕ ꯍꯥꯞꯄꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯔꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨ ꯃꯌꯥꯝꯗꯣ ꯋꯥꯔꯧꯕꯤꯗꯅꯕꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯒ ꯀꯩꯅꯣ ꯊꯥꯒꯠꯆꯒꯦꯅ ꯑꯩꯒꯤꯁꯦ ꯔꯦꯀꯣꯔꯠꯁꯦ ꯂꯧꯖꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯍꯣꯔꯔꯒꯤꯁꯨ ꯑꯗꯨꯝ ꯄꯥꯝꯃꯤ ꯍꯥꯏꯗꯅꯀꯣ ꯑꯁꯦꯡꯕ ꯑꯣꯏꯒꯦꯔꯥ ꯐꯤꯛꯁꯟ ꯑꯣꯏꯒꯦꯔꯥ ꯋꯥꯔꯤ ꯍꯥꯏꯕꯁꯤꯗꯤ ꯋꯥꯔꯤꯅꯤ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯣꯔꯔ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯚꯨꯠꯀꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯑꯣꯏꯔꯁꯨ ꯑꯩ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏꯗꯅ ꯏꯌꯥꯝꯕ ꯚꯨꯠꯀꯤ ꯇꯥꯅꯤꯡꯉꯤ ꯈꯣꯠꯂꯦꯅ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯚꯨꯠꯀꯤꯗꯨꯁꯨ ꯑꯗꯨꯝ ꯊꯥꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦꯕ ꯃꯌꯥꯝꯗ ꯑꯗꯣ ꯚꯨꯠ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯕꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯉꯥꯏꯍꯥꯛꯁꯨ ꯑꯦꯟꯇꯔꯇꯦꯟ ꯇꯧꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯂꯧꯁꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯗꯨꯗꯩꯗꯨꯗ ꯑꯔꯣꯏꯕꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯗ ꯀꯔꯤꯝꯇ ꯅꯠꯆꯗꯦ ꯑꯩꯅ ꯑꯗꯨꯝ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯁꯣꯏꯔꯒꯁꯨ ꯑꯩ ꯁꯣꯏꯔꯤꯗꯣ ꯑꯩ ꯆꯨꯝꯊꯣꯛꯑꯣꯏ ꯍꯥꯏꯅ ꯂꯩꯒꯗꯧꯕ ꯃꯤꯁꯨ ꯅꯠꯇꯦ ꯋꯥꯟꯁ ꯑꯃꯨꯛꯈꯛꯇꯪ ꯅꯪꯅ ꯇꯧꯔꯤꯗꯣ ꯁꯣꯏꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯆꯨꯝꯊꯣꯛꯅꯕ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯒꯅꯤꯕ ꯆꯨꯝꯁꯨ ꯆꯨꯝꯊꯣꯛꯀꯅꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯤꯁꯦ ꯋꯥꯔꯤ ꯍꯥꯏꯕꯁꯤꯗꯤ ꯋꯥꯔꯤꯅꯦꯕ ꯋꯥꯔꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯔꯤꯒꯤ ꯁꯥꯏꯠ ꯑꯅꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯐꯠꯇꯕ ꯑꯃꯅ ꯑꯐꯕ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯇꯧꯅꯤꯡꯕ ꯉꯥꯛꯇꯅꯦꯕ ꯑꯐꯕ ꯍꯥꯏꯕꯁꯤ ꯃꯇꯨꯡꯁꯤꯗ ꯇꯥꯟꯅꯕꯁꯦ ꯋꯥꯅꯔꯤꯅꯦꯕ ꯑꯗꯨꯗꯨꯅ ꯋꯥꯔꯤ ꯇꯥꯕꯤꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯖꯨꯒꯣꯠ ꯆꯥꯗꯕꯒꯨꯝꯕꯗꯤ ꯊꯥꯒꯠꯂꯣꯏꯀꯣ ꯇꯥꯏꯇꯜꯗ ꯊꯝꯕꯗꯨꯒꯤ ꯋꯥꯅꯤ ꯇꯥꯏꯇꯜꯗ ꯊꯝꯕꯗꯨ ꯐꯥꯎꯕꯗ ꯑꯩ ꯂꯣꯏꯅ ꯊꯝꯃꯛꯑꯔꯣꯏ ꯑꯗꯨꯒꯨꯝꯕꯒ ꯑꯝꯇ ꯇꯥꯏꯇꯜꯗ ꯊꯝꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯅ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯑꯗꯥꯅ ꯊꯝꯕꯩ ꯋꯥꯅꯤ ꯇꯥꯏꯇꯜꯒ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯣ ꯋꯥꯔꯤ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯋꯥꯔꯤꯗꯣ ꯐꯖꯅ ꯃꯨꯟꯅ ꯇꯥꯔꯦ ꯍꯥꯏꯔꯒ ꯋꯥꯔꯤꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯀꯔꯤꯅꯣ ꯋꯥꯔꯤꯁꯤꯅ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯦ ꯀꯔꯤꯅꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯒꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤ ꯃꯆꯥ ꯇꯝꯕ ꯃꯇꯝꯗ ꯃꯣꯔꯦꯜ ꯁ꯭ꯇꯣꯔꯤ ꯀꯥꯏꯗꯣ ꯑꯗꯨ ꯋꯥꯔꯤꯗꯣ ꯄꯥ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤꯗꯒꯤ ꯐꯪꯕ ꯃꯣꯔꯦꯜ ꯁ꯭ꯇꯣꯔꯤꯁꯦ ꯀꯩꯅꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯀꯣ ꯑꯉꯥꯡꯅꯤ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯆꯗꯦꯀꯣ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯨꯗꯒꯤ ꯀꯥꯟꯅꯕ ꯈꯛꯇꯪ ꯂꯧꯁꯟꯕꯤꯌꯣꯕ ꯀꯥꯟꯅꯗꯕꯗꯤ ꯂꯥꯛꯇꯅ ꯍꯨꯟꯗꯣꯛꯄꯤꯈꯣꯕ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛꯁꯤꯗꯤ ꯇꯧꯔꯣꯏꯗꯕꯅꯦꯕ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛꯇꯨꯗ ꯍꯟꯖꯟꯅ ꯆꯪꯁꯤꯜꯂꯒ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯐꯠꯇꯕ ꯇꯧꯔꯨꯕꯗꯣ ꯑꯗꯨꯒꯤ ꯆꯩꯔꯥꯛꯇꯣ ꯑꯗꯨꯝ ꯐꯪꯕ ꯇꯥꯕꯅꯦꯕ ꯆꯩꯅꯥꯗꯣ ꯑꯗꯨꯝ ꯐꯪꯕ ꯇꯥꯕꯅꯦꯕ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯐꯠꯇꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯐꯪꯒꯅꯤꯕ ꯑꯩꯅ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯐꯕꯗꯣ ꯑꯗꯨꯝ ꯐꯪꯒꯅꯤꯕ ꯏꯁꯣꯔꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯏꯁꯣꯔꯁꯨ ꯂꯩꯔꯤꯕ ꯃꯥꯗꯤ ꯂꯣꯏꯅ ꯎꯔꯤꯅꯦꯕ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯣꯠꯂꯤꯕꯅꯣ ꯂꯣꯏꯅ ꯎꯔꯤꯕꯅꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯐꯠꯇꯕꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯈꯣ ꯐꯠꯇꯕ ꯍꯥꯏꯕ ꯖꯥꯠꯁꯦ ꯌꯦꯡꯉꯒꯁꯨ ꯂꯧꯁꯟꯕꯤꯒꯅꯨ ꯀꯣꯛꯇꯗꯤ ꯆꯪꯈ꯭ꯔꯕ ꯑꯗꯣ ꯀꯛꯊꯠꯄꯤꯈꯣꯕ ꯑꯣ ꯁꯤ ꯄꯣꯠꯁꯦ ꯐꯠꯇꯦꯀꯣ ꯍꯥꯏꯗꯅ ꯀꯛꯊꯠꯄꯤꯈꯣ ꯍꯨꯟꯗꯣꯛꯄꯤꯈꯣꯕ ꯑꯗꯨꯒ ꯑꯐꯕ ꯄꯣꯠꯇꯨꯗꯤ ꯁꯤ ꯄꯣꯠꯁꯦ ꯐꯩ ꯍꯥꯏꯔꯒ ꯑꯐꯕꯒꯤ ꯂꯝꯕꯤꯗꯨꯗ ꯆꯠꯅꯕ ꯍꯣꯠꯅꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯖꯒꯅꯤꯕ ꯑꯩꯅ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯦ ꯆꯨꯝꯊꯣꯛꯆꯔꯦꯀꯣ ꯀꯣꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯃꯈꯜ ꯑꯃꯠꯇ ꯃꯥꯟꯅꯗꯦꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯉꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯊꯥꯒꯠꯄꯤꯔꯣ ꯈꯣꯠꯂꯣꯅ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯩꯌꯦꯕ ꯑꯩꯅ ꯋꯥꯔꯤ ꯂꯤꯖꯕꯁꯦ ꯃꯌꯥꯝꯅ ꯇꯥꯕꯤꯔꯤꯕ ꯖꯥꯠꯅꯤꯀꯣ ꯇꯥꯕꯤꯔꯒ ꯃꯣꯏ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯖꯕꯗꯣ ꯑꯐꯕ ꯑꯣꯏꯖꯕꯗꯣ ꯑꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯕꯗꯣ ꯐꯥꯎꯖꯩꯌꯦꯕ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯀꯜꯂꯛꯄ ꯃꯤꯁꯨ ꯌꯥꯝꯃꯦ ꯌꯦꯡꯁꯟꯕ ꯃꯤꯁꯨ ꯌꯥꯝꯃꯦ ꯑꯗꯣ ꯀꯅꯥꯅ ꯀꯜꯂꯛꯏꯅꯣ ꯀꯅꯥꯅ ꯌꯦꯡꯁꯜꯂꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯑꯩ ꯍꯥꯏꯔꯤꯕ ꯑꯩꯁꯤꯗꯤ ꯑꯐꯕ ꯆꯠꯀꯅꯤꯕ ꯑꯐꯕ ꯊꯕꯛ ꯇꯧꯒꯅꯤꯕ ꯑꯩ ꯑꯁꯦꯡꯕꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯇꯧꯁꯟꯅꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯑꯩ ꯑꯐꯕ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯁꯦ ꯃꯌꯥꯝꯁꯨ ꯑꯐꯕꯊꯕꯛ ꯇꯧꯃꯤꯟꯅꯁꯦꯕ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯧꯃꯤꯟꯅꯁꯦꯕ ꯑꯐꯕ ꯊꯕꯛꯁꯦ ꯐꯠꯇꯕ ꯊꯕꯛꯇꯤ ꯁꯨꯡꯇꯧ ꯇꯧꯃꯤꯟꯅꯔꯣꯏꯁꯦꯕ
ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯣ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯊꯥꯒꯠꯄ ꯉꯝꯃꯣꯏꯗꯕꯁꯦ ꯃꯁꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯣꯏꯔꯦꯕ ꯑꯩꯁꯦ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯋꯥꯔꯤ ꯑꯅꯤꯈꯛ ꯊꯝꯃꯝꯒꯅꯤ ꯃꯄꯥꯟ ꯂꯝꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯅꯤꯈꯛ ꯑꯗꯨꯃꯥꯏꯅ ꯂꯤꯕꯒꯤ ꯑꯅꯤꯈꯛ ꯊꯝꯕꯅꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯀꯛꯈ꯭ꯔꯕꯅꯤ ꯑꯩ ꯍꯥꯏꯗꯤ ꯑꯩ ꯇꯁꯦꯡꯅ ꯀꯣꯛ ꯁꯥꯕꯒꯤ ꯊꯕꯛꯁꯦ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯒ ꯁꯣꯏꯔꯁꯨ ꯍꯥꯏꯅꯒꯗꯕꯅꯤ ꯅꯪꯅ ꯇꯧꯔꯤꯗꯣ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯋꯥꯁꯦ ꯐꯖꯅ ꯉꯥꯡꯒꯗꯕꯅꯦꯕ ꯅꯪꯅ ꯇꯧꯔꯤꯗꯣ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯏꯅꯥꯎ ꯏꯌꯥꯝꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯁꯣꯏꯔꯦꯍꯦ ꯁꯤꯅꯤ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯧꯀꯣ ꯁꯤ ꯇꯧꯀꯣꯅ ꯃꯤꯑꯣꯏꯕꯅꯤ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯕꯨ ꯉꯥꯡꯕ ꯄꯥꯝꯗꯕ꯭ꯔꯣ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯅꯒꯗꯕꯅꯦꯕ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯔꯒ ꯆꯨꯝꯊꯣꯛꯃꯤꯟꯅꯕꯗꯣ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯒ ꯁꯤꯖꯤꯟꯅꯕꯗꯣ ꯐꯖꯩꯗꯅ ꯑꯗꯨꯝ ꯇꯥꯕꯗꯁꯨꯀꯣ ꯑꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯍꯥꯏꯔꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯪꯉꯥꯡꯗꯒ ꯉꯥꯡꯅꯕ ꯄꯪꯂꯪꯗꯒ ꯂꯪꯈꯠꯅꯕꯗꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯒꯤ ꯏꯃꯥ ꯀꯩꯗꯧꯔꯤꯒꯦ ꯆꯥꯛ ꯆꯥꯔꯕ ꯀꯩ ꯌꯦꯟꯖꯥꯡꯕꯨ ꯆꯥꯔꯦ ꯏꯃꯥ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯏꯃꯥ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯏꯃꯥ ꯅꯪ ꯁꯤ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪ ꯀꯔꯤ ꯅꯪ ꯌꯥꯔꯣꯏ ꯅꯪ ꯁꯤ ꯋꯥꯔꯤꯁꯦ ꯅꯪ ꯀꯩꯅꯣ ꯀꯥꯏꯅꯒ ꯅꯪ ꯀꯔꯤꯅꯣ ꯆꯥꯛ ꯊꯣꯡꯉꯝꯃ ꯊꯣꯡꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝꯕꯒꯤ ꯇꯥꯏꯞꯇ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯐꯖꯗꯦꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯅ ꯆꯨꯝꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯅ ꯂꯥꯟꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯑꯆꯨꯝꯕ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯔꯥꯟꯕꯁꯨ ꯑꯔꯥꯟꯕ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯣ ꯑꯩꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣꯕ ꯅꯪꯅ ꯇꯧꯕꯗꯣ ꯁꯤꯅꯤ ꯑꯗꯨꯅ ꯑꯩ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯒꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯤ ꯉꯥꯡꯉꯤꯁꯤꯗꯁꯨ ꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ ꯃꯤꯑꯣꯏꯕꯅꯤ ꯁꯣꯏꯗꯕ ꯉꯝꯕ ꯅꯠꯇꯦꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯁꯣꯏꯅꯔꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯩꯅ ꯇꯁꯦꯡꯅ ꯑꯩꯅ ꯋꯥꯔꯤꯁꯦ ꯊꯥꯒꯠꯂꯛꯑꯔꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩ ꯃꯊꯥ ꯁꯥꯕꯒꯤ ꯊꯕꯛꯁꯤꯗ ꯑꯩ ꯆꯪꯅꯤꯡꯗꯕ ꯑꯗꯨꯕꯨ ꯑꯩ ꯋꯥꯔꯤꯗꯤ ꯂꯦꯞꯄꯣꯏ ꯋꯥꯔꯤ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯋꯥꯔꯤ ꯂꯦꯞꯈ꯭ꯔꯅꯤ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅꯒꯗꯤ khꯟꯕꯤꯒꯅꯣ ꯃꯌꯥꯝꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯣ ꯑꯗꯨ ꯈꯛꯇꯪꯅꯤ ꯑꯩꯅ ꯊꯥꯒꯠꯆꯔꯣꯏꯗꯕ ꯑꯗꯨꯕꯨ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯅꯀꯣ ꯋꯥꯔꯤ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅꯁꯨ ꯂꯣꯏꯕ ꯅꯠꯇꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯂꯣꯏ ꯅꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯗꯨꯅ ꯑꯌꯥꯝꯕ ꯋꯥꯔꯤꯈꯛ ꯑꯩꯅ ꯈꯜꯂꯒ ꯃꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯁꯦꯡꯒꯗꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯈꯜꯂꯒ ꯑꯩ ꯊꯥꯒꯠꯆꯒꯦ ꯑꯗꯣ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯃꯌꯥꯝꯒꯤ ꯊꯥꯒꯠꯆꯗꯕꯗꯣ ꯑꯃꯨꯛ ꯑꯩ ꯍꯟꯖꯟ ꯍꯥꯏꯕꯒꯤꯗꯃꯛꯇꯁꯨ ꯁꯥꯎꯕꯤꯒꯅꯨ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦꯕ ꯑꯗꯣ ꯐꯔꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯕꯗꯣ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯌꯦꯡꯁꯤꯟꯕꯁꯤꯗꯤ ꯌꯥꯝ ꯌꯥꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯃꯤꯅ ꯀꯜꯂꯛꯑꯦ ꯃꯤꯅ ꯊꯤꯅ ꯉꯥꯡꯉꯛꯑꯦ ꯃꯤꯅ ꯁꯥꯎꯔꯦ ꯃꯤꯅ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯗꯅ ꯑꯩꯅ ꯃꯣꯏꯗ ꯁꯥꯎꯒꯗꯕꯁꯨ ꯂꯩꯇꯦ ꯋꯥꯔꯧꯒꯗꯕꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯑꯗꯨꯝ ꯐꯅ ꯂꯣꯏꯅ ꯈꯟꯒꯅꯤꯕ ꯑꯗꯨ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕ ꯋꯥꯔꯤ ꯑꯗꯨꯝ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯀꯥꯟꯅꯕꯗꯨ ꯂꯧꯁꯟꯕꯤꯌꯨ ꯀꯥꯟꯅꯗꯕꯅ ꯍꯨꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤꯗꯤ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ